ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 12ꯀꯤ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯒꯤꯗꯃꯛꯇ ꯁꯦꯝꯃꯛꯄꯅꯦ ꯃꯔꯨꯑꯣꯏꯅ ꯀ꯭ꯂꯥꯁ 12ꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇꯤ ꯇꯧꯗꯕꯀꯣ ꯁ꯭ꯀꯨꯜꯗꯤ ꯀꯥꯟꯅꯗꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯕꯖꯦꯛꯁꯦ ꯃꯣꯏꯅ ꯐꯖꯅꯁꯨ ꯀꯣꯚꯔ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯒ ꯀꯩꯅ ꯈꯟꯕꯗ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯖꯥꯝꯒꯤ ꯃꯊꯪ ꯆꯍꯤꯗ ꯑꯗꯨꯝ ꯇꯥꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯦꯝꯒꯠꯂꯛꯄꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯉꯁꯤ ꯇꯧꯗꯣꯏꯕ ꯁꯕꯖꯦꯛꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁ ꯀꯣ ꯀ꯭ꯂꯥꯁ 12ꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛ ꯁ꯭ꯀꯣꯔꯤꯡꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯈꯪꯗ ꯁꯣꯏꯔꯒꯗꯤ ꯃꯥꯔꯛꯁꯦ ꯖꯕꯠ ꯀꯛꯄ ꯑꯗꯨꯒ ꯈꯔ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯒꯗꯤ ꯃꯥꯔꯛꯁꯦ ꯌꯥꯝꯅ ꯐꯪꯕ ꯌꯥꯕ ꯁꯕꯖꯦꯛ ꯑꯃꯁꯨ ꯑꯣꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯁ꯭ꯀꯣꯔꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯖꯒꯥ ꯑꯃꯁꯨ ꯑꯃ ꯑꯣꯏ ꯁꯤ ꯀꯩꯅꯣꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯁꯦ ꯑꯗꯨꯒ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯁꯦ ꯌꯥꯝꯅꯁꯨ ꯀꯥꯟꯅꯕ ꯁꯕꯖꯦꯛ ꯑꯃꯁꯨ ꯑꯣꯏꯀꯣ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯅ ꯅꯣꯡꯃꯒꯤ ꯅꯨꯡꯁꯥꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯑꯌꯥꯝꯕꯅ ꯄꯣꯂꯤꯇꯤꯀꯦꯜꯁꯤꯅ ꯀꯩꯅꯣ ꯂꯣꯏ ꯂꯥꯛꯑꯦ ꯑꯗꯨꯒ ꯊꯤꯑꯣꯔꯤ ꯑꯃ ꯂꯩꯌꯦ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁ ꯂꯧꯔ ꯀꯩꯗꯧꯗꯣꯏꯅꯣ ꯚꯣꯠ ꯂꯦꯞꯀꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯊꯤꯑꯣꯔꯤ ꯑꯃ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯑꯃ ꯂꯩꯀꯣ ꯑꯗꯨꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁ ꯂꯧꯕ ꯃꯤꯅ ꯚꯣꯠ ꯂꯣꯏ ꯂꯦꯞꯄ ꯂꯣ ꯃꯦꯀꯔ ꯑꯣꯏꯈꯠꯂꯛꯑꯒꯗꯤ ꯉꯁꯤ ꯋꯥꯔꯤꯁꯦ ꯋꯥꯔꯝꯃꯣꯏ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯀ꯭ꯂꯥꯁ 12ꯀꯤ ꯑꯍꯥꯟꯕ ꯆꯦꯞꯇꯔꯁꯦ ꯀꯩꯅꯣ ꯑꯣꯏꯔꯦ ꯗ ꯀꯣꯜ ꯋꯥꯔ ꯏꯔꯥꯅ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯗ ꯂꯦꯁꯟꯁꯦ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯌꯦꯡꯕꯤꯔꯤꯕ ꯏꯆꯥ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯒꯤ ꯂꯥꯏꯔꯤꯛꯇꯨ ꯐꯥꯛꯇꯣꯛꯄꯤꯔꯒ ꯕꯣꯏ ꯀꯣꯂꯣꯝ ꯑꯃ ꯄꯥꯏꯔꯒ ꯅꯣꯠꯁꯦ ꯁꯦꯝꯕꯤꯌꯨ ꯏꯁꯟꯕꯤꯌꯨ ꯀꯣ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯄꯥꯃꯤꯟꯅꯔꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯁꯦ ꯑꯩ ꯍꯥꯟꯅ ꯑꯗꯨꯝ ꯕ꯭ꯂꯥꯏꯟꯗ ꯑꯗꯨꯝ ꯖꯔ ꯍꯥꯏꯊꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯦ ꯑꯗꯨꯕꯨ ꯁꯨꯝ ꯍꯥꯏꯗꯤ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ ꯐꯖꯅ ꯇꯧꯗ꯭ꯔꯕꯅꯤꯅ ꯀꯣ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁꯇꯣ ꯐꯖꯅ ꯇꯥꯗꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯄꯥꯃꯤꯟꯅꯔꯒ ꯆꯠꯁꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯛꯄꯅꯦ ꯀꯣꯜ ꯋꯥꯔ ꯏꯔꯥꯁꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯗ ꯅꯩꯅꯗꯣꯏꯁꯦ ꯉꯁꯤꯒꯤꯁꯤꯗ ꯅꯩꯅꯗꯣꯏꯁꯦ ꯃꯥꯒꯤ ꯀꯣꯜ ꯋꯥꯔ ꯏꯔꯥ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃ ꯅꯩꯅꯔꯅꯦꯕꯀꯣ ꯃꯥꯒꯤ ꯑꯣꯔꯤꯖꯤꯟ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯀꯣ ꯑꯗꯨꯃ ꯅꯩꯅꯔꯅꯤ ꯑꯗꯒꯤ ꯍꯧꯔꯛꯐꯝꯗꯨꯗ ꯀꯔꯤ ꯃꯔꯝꯒꯤ ꯍꯧꯔꯛꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯃ ꯂꯩꯔꯅꯦꯕ ꯑꯩꯒ ꯃꯤ ꯑꯃꯒ ꯈꯟꯅꯔꯦ ꯈꯜꯂꯁꯦꯕ ꯈꯟꯅꯕꯒꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯃꯅꯦꯕ ꯀꯣ ꯀꯗꯥꯎꯉꯩꯗ ꯈꯟꯅꯔꯛꯏꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯁꯤꯗ ꯅꯩꯅꯗꯣꯏꯅꯦꯕ ꯑꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯜ ꯋꯥꯔ ꯏꯔꯥꯁꯦ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗꯀꯣ ꯃꯥꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯇꯦꯟꯁꯟ ꯑꯆꯧꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯃꯔꯛꯇꯅꯦ ꯂꯩꯕ ꯇꯦꯟꯁꯟꯅꯦꯕ ꯁꯤꯗ ꯂꯩꯔꯤꯁꯦꯀꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒ ꯃꯤ ꯑꯃꯒ ꯐꯨꯗꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒ ꯃꯤ ꯑꯃꯒ ꯈꯟꯅꯕꯗꯣ ꯑꯗ ꯐꯨꯗꯅꯕꯗꯤ ꯅꯠꯇꯕ ꯁꯥꯎꯅꯕꯤꯗꯣ ꯑꯁ ꯃꯁꯤ ꯃꯤꯁꯦꯒ ꯍꯥꯏꯔꯒ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯇꯦꯟꯁꯟ ꯑꯃ ꯂꯩꯅꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯀꯣꯜ ꯋꯥꯔ ꯍꯥꯏꯔꯁꯨ ꯈꯪꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯝꯄꯣꯔꯔꯤ ꯋꯥꯔꯜ ꯄꯣꯂꯤꯇꯤꯛꯁꯇ ꯀꯣꯜ ꯋꯥꯔ ꯏꯔꯥꯁꯦ ꯉꯁꯥꯏꯒꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯂꯣꯏꯔꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯦ ꯃꯇꯥꯡꯁꯤꯗꯒꯤ ꯍꯧꯔꯦꯕ ꯍꯥꯏꯗꯤ 1945ꯁꯦ ꯁꯤꯗꯒꯤ ꯍꯧꯔꯛꯇꯣꯏꯅꯦꯕ ꯃꯔꯨꯑꯣꯏꯅ 1945ꯁꯤꯗ ꯀꯩꯗꯧꯔꯦ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯀꯣ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯁꯤꯗ ꯂꯥꯟ ꯁꯣꯛꯅꯩꯁꯦ ꯑꯦꯂꯥꯏꯠ ꯐꯣꯔꯁ ꯑꯃꯁꯨꯡ ꯑꯦꯛꯖꯤꯠ ꯐꯣꯔꯁꯅꯦꯕꯀꯣ ꯑꯗ ꯑꯦꯂꯥꯏꯠ ꯐꯣꯔꯁ ꯀꯥꯡꯕꯨꯁꯤꯗ ꯀꯅꯥ ꯌꯥꯎꯔꯦ ꯕ꯭ꯔꯤꯇꯦꯟ ꯌꯥꯎꯔꯦ ꯀꯣ ꯕ꯭ꯔꯤꯇꯦꯟꯅꯦ ꯑꯗꯒꯤ ꯐ꯭ꯔꯥꯟꯁꯅꯦ ꯌꯨ ꯑꯦꯁ ꯑꯦꯅꯦ ꯑꯗꯒꯤ ꯌꯨ ꯑꯦꯁ ꯑꯦꯁ ꯑꯥꯔꯅꯦ ꯌꯨ ꯑꯦꯁ ꯑꯦꯁ ꯑꯥꯔꯁꯦ ꯍꯧꯖꯤꯛꯇꯤ ꯔꯁꯤꯌꯥꯅ ꯑꯣꯟꯈ꯭ꯔꯦꯀꯣ ꯁꯤꯅ ꯃꯣꯏꯅ ꯑꯦꯂꯥꯏꯠ ꯀꯥꯡꯕꯨꯗ ꯂꯩꯔꯦ ꯑꯦꯛꯖꯤꯠ ꯀꯥꯡꯕꯨꯗꯅ ꯑꯃꯨꯛ ꯀꯅꯥ ꯂꯩꯔꯦ ꯖꯔꯃꯅꯤ ꯂꯩꯔꯦ ꯏꯇꯂꯤ ꯂꯩꯔꯦ ꯖꯄꯥꯟ ꯂꯩꯔꯦ ꯀꯣ ꯃꯈꯣꯏꯒ ꯂꯥꯟꯁꯦ ꯁꯣꯛꯅꯕꯅꯦꯕ ꯑꯗꯨꯗ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯟꯅ ꯍꯥꯏꯔꯛꯀꯦꯀꯣ ꯑꯗꯒꯤ ꯂꯥꯟꯁꯦ ꯀꯥꯔꯦ ꯀꯃꯥꯏꯅ ꯀꯥꯈ꯭ꯔꯦ ꯑꯃꯦꯔꯤꯀꯥꯅ ꯍꯤꯔꯣꯁꯤꯃꯥ ꯑꯃꯁꯨꯡ ꯅꯥꯒꯥꯁꯥꯀꯤꯗ ꯕꯣꯝ ꯊꯥꯗꯔꯦ 1945ꯒꯤ ꯑꯥꯒꯁꯇ ꯕꯣꯝ ꯊꯥꯗꯔꯦ ꯊꯥꯗꯕꯗꯒꯤ ꯖꯄꯥꯟꯁꯦ ꯁꯔꯦꯟꯗꯔ ꯇꯧꯔꯛꯑꯦ ꯀꯅꯥꯗ ꯆꯩꯅꯥꯗ ꯁꯣꯔꯤ ꯖꯄꯥꯟꯁꯦ ꯁꯔꯦꯟꯗꯔ ꯇꯧꯔꯛꯑꯦ ꯖꯄꯥꯟꯅ ꯁꯔꯦꯟꯗꯔ ꯇꯧꯈꯤꯕꯗꯒꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯁꯦ ꯂꯣꯏꯁꯜꯂꯦꯕ ꯁꯤꯗ ꯑꯗꯒꯤ ꯋꯥꯔꯁꯦ ꯂꯣꯏꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯉꯁꯥꯏꯒꯤ ꯁꯣꯝꯅꯥꯀꯟꯗ ꯑꯦꯂꯥꯏꯠ ꯐꯣꯔꯁꯇ ꯌꯥꯎꯔꯤꯁꯦ ꯕ꯭ꯔꯤꯇꯦꯟ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁꯁꯦ ꯁꯤ ꯍꯧꯔꯛꯄꯗꯗꯤ ꯃꯣꯏꯁꯦ ꯁꯨꯄꯔ ꯄꯋꯥꯔꯅꯦꯕ ꯃꯣꯏ ꯂꯩꯔꯝꯃꯤꯁꯦ ꯃꯔꯨꯑꯣꯏꯅ ꯌꯦꯡꯁꯤꯅꯦ 16th ꯁꯦꯟꯆꯨꯔꯤꯗꯒꯤ ꯍꯧꯔꯛꯄ 17th ꯁꯦꯟꯆꯨꯔꯤ ꯑꯗꯥꯏꯗ ꯕ꯭ꯔꯤꯇꯦꯟꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯕ ꯂꯝꯁꯦ ꯂꯩꯔꯝꯗ꯭ꯔꯕꯅꯦꯕ ꯀꯣ ꯑꯗ ꯌꯥꯝꯅ ꯐꯖꯕ ꯐ꯭ꯔꯦꯁ ꯑꯃꯁꯨ ꯂꯩ ꯗ ꯁꯟ ꯅꯦꯕꯔ ꯁꯦꯞꯁ ꯑꯣꯟ ꯕ꯭ꯔꯤꯇꯤꯁ ꯑꯦꯝꯄꯥꯌꯔ ꯑꯃꯁꯨ ꯂꯩꯀꯣ ꯍꯥꯏꯕꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯦꯝꯄꯥꯌꯔꯗ ꯅꯨꯃꯤꯠ ꯁꯨꯡꯇꯥ ꯇꯥꯗꯦ ꯍꯥꯏꯕꯅꯦꯕ ꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯕ꯭ꯔꯤꯇꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ ꯍꯥꯏꯕꯅꯦꯕ ꯉꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯃꯥꯡ ꯆꯥꯎꯔꯦ ꯍꯥꯏꯔꯤꯕ ꯋꯥꯔꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯀꯟꯇ꯭ꯔꯤꯅꯦꯅ ꯍꯥꯏꯔꯤꯕ ꯑꯃꯦꯔꯤꯀꯥꯁꯦ ꯌꯨ ꯑꯦꯁ ꯑꯦꯁꯦ ꯁꯤꯐꯥꯎꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯂꯩꯔꯝꯃꯤꯅꯦꯕ ꯀꯣ ꯕ꯭ꯔꯤꯇꯤꯁꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒ ꯂꯩꯔꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯦꯕ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯁꯨ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯋꯥꯔꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯕ꯭ꯔꯤꯇꯦꯟ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁꯁꯦ ꯃꯈꯣꯏꯁꯦ ꯁꯨꯄꯔ ꯄꯋꯥꯔ ꯑꯣꯏꯗ꯭ꯔꯦ ꯍꯟꯊꯔꯦ ꯌꯥꯝꯅꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯌꯨ ꯑꯦꯁ ꯑꯦꯁ ꯑꯥꯔꯒꯁꯦ ꯃꯈꯣꯏꯁꯦ ꯏꯃꯔꯖꯤꯡ ꯁꯨꯄꯔ ꯄꯋꯥꯔ ꯑꯣꯏꯈꯠꯂꯦꯕ ꯀꯣ ꯃꯈꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯋꯥꯔ ꯄꯥꯏꯕꯗꯣ ꯑꯣꯏꯈꯠꯂꯦꯕ ꯃꯈꯣꯏꯅ ꯉꯥꯡꯕ ꯋꯥꯁꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ
वर्ल्ड की एनी कंट्रीदने मखोई इवेंट्सिंगजे मखोइना लोइमक इन्फ्लुएंस तौसनबा ngam हाइबदि अदुबु खना हनगेरा चाखोट हनगेरा चाउध हनगेरा हाइबसे ngam अदुकमदि पावर से पाइखलाबने अतोप कंट्री म्याम तुदैको अदुमाने ngam अदगी मु मोबानी जे मु साउनारेबा को हाइबदि मोबानी जे हाइबानी इमामतगी मसाने दो अदुगा politics संगक तारगदि समन समन खातनगा इसिनाव खनयेदो अदुमाइगा वाखनदनेबको हाइबदि USSR जिना मखोगी इकोनॉमी जे कई वरे कम्युनिस्ट नेबा कम्युनिस्ट हाबदि मोदी प्योर सोशलिस्ट नेबा मोदुदि खोगी प्राइवेट प्रॉपर्टी लाइथेबा हाइको हाबदि बर्गोइस मयामना ममांगदा ने हेतपिदना सेन पाबना पंपाइदा पाइबा लाइराबना पमादा वाबजिंग जे मखोदि यादेबको अदुना मोइगे पांदमददि मी खुदिमक चा मानैने येलकपनेबा अदगी अमु अमेरिका नम कदौरे अमेरिका दि कैपिटलिस्ट ने मोइदि को मखोदि प्राइवेट कंपनी म्याम लैगनी प्राइवेट कंपनी म्याम अदुम फाइटिंग द होंगनी सि कैपिटलिस्ट कंट्री अनि जे मो अमु खनारेबा को समाइना आइडियोलॉजी मखा मसा मसा म्याम जिनाजु खनाबि मसा से तुम ओरकपनेबा अदगी इंडिया गसु मरि यम लैनराने सिदगी हाबदि मरुना रशिया जिना सॉरी USSR जिना एशिया दजु मखोगी कम्युनिस्ट की वाखन जे दोने तब हौतनेबा चाइना अदगी कोरिया अदगी कनो जापान पर मैम जैसे मोना दोने तब हरक्पसे इंडिया की स्टेट अमु लाइएबा सिदा इंडिया जे कदौरे सिदा इंडिया जो सेकेंड वर्ल्ड लोरगा इंडिपेंडेंस फंगेबा इंडिया को अदुदा सिदा नेहरूवियन इरान अम लैको जवाहरलाल नेहरू की मतम जे सिदा माना नन अलाइंग मूवमेंट काइनगा हौरमे अदो सिगी चैप्टर से याउनी आइना हारिजे चैप्टर से चौराकपा वारी मने लिरिजे को फरे अदुतादी हौरजे अदुम कदौरे सेकेंड वर्ल्ड लोरक मतमजे सिदा USA अमसुंग सोवियत यूनियन जे मखोजिनाने वर्ल्ड की मास्टर ओइरेबा आइना साजो हाइबदो अंसागी वार से लोरबा मतुंग सिदा USA अमसुंग USSR जे मखोजिना वर्ल्ड की मास्टर ओइरे वर्ल्ड की मास्टर हाइबदि मोइना लोइमा ngam खले हाबनेबाको मोइना लो डोमिनेट तौरे हाबगा अदु मानाराबनेबा अतोप कंट्रीजिंग की पावर सिंदगिने मखोई की पावर सिने अदुकि मतिक हेना यामबा हेलेबा को यामना तौब ngamba पावर याम पाइरे हाइबे मवंगनेबाको अदुना मखोइजे मै अनिजे व सेकेंड वर्ल्ड लोरकपदा वर्ल्ड सुपर पावर अनि दंग लेरमे कना कनानो USA अमसुंग USSR को यो फर्स्ट वर्ल्ड वार दा आयंग साब तो सेकेंड वर्ल्ड वार दा एक्सिस्ट फोर्स अमसुंग एलाइड फोर्स ने खनाइ जेको एलाइड फोर्स सिदा हाजो हाइग्रे ब्रिटेन फ्रांस अदगी जर्मन ब्रिटेन फ्रांस USSR अमसुंग USA यावरे अदगी एक्सिस्टना जर्मनी इटली जापान को मोय बजे खनारे को खनारागा कनोजे वार लोरे को USA अमसुंग USSR नि मक्ता टेंशन जे लेखनारक पजे सेदा मोयबानी जे कोल्ड वार अमस थबो हौरेबा कोल्ड वार हाइबदिने वार जे त नोमै पुथुनदना मिसाल कापसनदना फुदनबदो अदु नत्तेबो टेंशन सागनबदो को सिदै मुक दरगा हमतमदा अमेरिका नाम USSR की मोगी कम्युनिस्ट है सिगी मगेक तो नतगना पॉलिटिकल की ओइगरा इकोनॉमी की ओइगरा को मोना प्रोपेगेंडा सागत हौरेबा प्रोपेगेंडा हाइबा अथदि माना मखन की ओइबा वाज ngang हौरकपदो खबर जिंगना फोंगदना खोतना म्याम हौरेबा को हादि खना हौरकपदो हजिसु दुम उरमगनी मणिपुर दगा अमना ngang तोंनैजे प्रोपेगेंडा मखन संदोइजे समायना तौदना संदोकपसे हौनारेबा टेंशन सिदै हौराबनिको अदो हारिबसिगी हॉस्टेल कनोसे कोल्ड वार की इरा जे 45 इयर्स कंप्लीट ओने लेरमेबा वर्ल्ड जे तको अदगी तमन तमना सुम अतोप कंट्री जिंग जु इमर्जिंग सुपर पावर खलकपा हजिकति इंडिया जु ओरे इंडिया जु खोगी न्यूक्लियर कैपेबल ओरे अदगी ICBM गाने इंटरकंटिनेंटल ब्लास्टिंग मिसाइल गा कापा हौरे अग्नि पृथ्वी लेरिबा अग्नि लेरिबा को मोजे 5000 किलोमीटर की मथक कापा हंगमबा मिसाइल नातने बसे सिदगी मु न्यूक्लियर कैपेबल मु ओराबने इंडिया जु को अदुना वर्ल्ड की कंट्री अयामबजे खोगी न्यूक्लियर कैपेबल ओइखलकपसिना मरम मोरगा खोगी टेंशन जे सुम हंदनारकपने नत तारगदि येंगो न्यूक्लियर अनि काखनानै खलोने USSR रशिया गा जे मबानि जे खनानै खलाजेबा न्यूक्लियर बंग काखनारेबको करम कंट्री नो बा बिसिदा लान जे माइ पागा ले हौदोजे माइ पाक तारगजु हिंगौ तारगजु न्यूक्लियर तो थादरक रेडिएशन म्यामदुना माइ गे साइगी लेहौरि मिजिंगदो मथोम खंगोदुनेबा अदुना टेंशन जे लेतब यादे अदुना मरम मोरगा खोगी इवेन सेमी जिंजे को इवेन गा लेरइबा माना मरी मे सेमकला इजिंजे वर्ल्ड पीस अम प्रोक्नबनेबा सेमाइजे को अदो कोल्ड वार की ओरिजिन अम लाने सिदा को सेकेंड वर्ल्ड वार जे अदुकी मतिक यामना डिस्ट्रक्टिव ओइको सेकेंड वर्ल्ड वार जे मी सी अदुकी मतिक यामना सी
ꯇꯛꯈꯠꯇꯅ ꯁꯤꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯋꯥꯔꯁꯦ ꯂꯣꯏꯔꯦ ꯋꯥꯔꯁꯦ ꯂꯣꯏꯕꯁꯦ ꯀꯃꯥꯏꯅ ꯂꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯔꯣꯁꯤꯃꯥ ꯑꯃꯁꯨꯡ ꯅꯥꯒꯥꯁꯥꯀꯤꯗ ꯑꯥꯒꯁ 1945ꯇ ꯕꯣꯝ ꯊꯥꯗꯕꯗꯒꯤ ꯋꯥꯔꯁꯦ ꯂꯣꯏꯈ꯭ꯔꯦꯕ ꯑꯗ ꯁꯤꯒꯤ ꯋꯥꯔꯗ ꯕꯣꯝ ꯊꯥꯗꯕꯁꯦ ꯉꯁꯥꯏꯒꯤ ꯑꯃꯦꯔꯤꯀꯥꯅ ꯕꯣꯝ ꯊꯥꯗꯩꯀꯣ ꯁꯤꯗꯀꯣ ꯕꯣꯝ ꯊꯥꯗꯕꯁꯤꯗ ꯑꯃꯨꯛ ꯀ꯭ꯔꯤꯇꯤꯛꯁ ꯈꯔꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕ ꯀꯥꯟꯗ ꯁꯤꯒꯤ ꯕꯣꯝ ꯊꯥꯗꯔꯤꯁꯦ ꯊꯥꯗꯗꯁꯨ ꯌꯥꯔꯝꯕꯅꯤ ꯊꯥꯗꯔꯤꯁꯤꯒꯤ ꯏꯟꯇꯦꯟꯁꯟꯁꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯃꯤꯂꯤꯇꯔꯤ ꯄꯋꯥꯔꯁꯦ ꯎꯠꯅꯤꯡꯕꯒꯤ ꯊꯥꯗꯕꯅꯦꯅꯁꯨ ꯀ꯭ꯔꯤꯇꯤꯛꯁ ꯈꯔꯅꯁꯨ ꯐꯣꯡꯗꯣꯛꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯖꯄꯥꯟꯁꯦ ꯁꯔꯦꯟꯗꯔ ꯇꯧꯗꯒꯤ ꯉꯥꯏ ꯂꯩꯔꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯃꯥꯁꯦ ꯀꯟꯇ꯭ꯔꯤ ꯃꯥꯗꯤ ꯑꯦꯝꯄꯥꯌꯔꯅꯤꯀꯣ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯑꯗꯨꯗ ꯑꯃꯦꯔꯤꯀꯥꯅ ꯕꯣꯝ ꯊꯥꯗꯕ ꯍꯥꯏꯕꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯤꯂꯤꯇꯔꯤ ꯄꯋꯥꯔꯁꯦ ꯎꯠꯅꯤꯡꯕꯒꯤꯅꯦꯅ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯃꯦꯔꯤꯀꯥꯅ ꯑꯃꯨꯛ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯅ ꯀꯔꯤ ꯄꯤꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯑꯦꯂꯥꯏꯠ ꯐꯣꯔꯁꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯂꯥꯟꯃꯤꯁꯤꯡꯁꯦ ꯁꯤ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯕꯣꯝ ꯊꯥꯗꯕꯅꯦꯅ ꯍꯥꯏꯅ ꯈꯨꯝꯈ꯭ꯔꯦ ꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯁꯨꯄꯔ ꯄꯋꯥꯔ ꯑꯅꯤꯁꯦ ꯍꯥꯏꯗꯤ ꯌꯨ ꯑꯦꯁ ꯑꯦ ꯑꯃꯁꯨꯡ ꯔꯁꯤꯌꯥꯁꯦ ꯃꯈꯣꯏꯁꯦ ꯄꯋꯥꯔ ꯀꯌꯥꯝ ꯌꯥꯝ ꯄꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯗꯣ ꯋꯥꯔꯜꯒꯤ ꯑꯦꯅꯤ ꯄꯥꯔꯠꯇ ꯂꯩꯕꯁꯦ ꯃꯒꯤ ꯏꯚꯦꯟꯁꯦ ꯃꯣꯏꯕꯥꯅꯤꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯗꯨꯝ ꯇꯧꯕ ꯉꯝꯃꯦꯕ ꯀꯣ ꯑꯗꯨꯃꯛꯀꯤ ꯄꯋꯥꯔꯗ ꯄꯥꯏꯔꯦ ꯍꯥꯏꯕꯅꯤ ꯃꯣꯏꯕꯥꯅꯤꯁꯦ ꯀꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯌꯥꯝ ꯁꯥꯊꯤꯒꯦꯗ 1945 ꯁ꯭ꯋꯥꯏꯁꯤꯗ ꯔꯁꯤꯌꯥꯁꯦ ꯈꯔ ꯑꯃꯅꯗꯤ ꯃꯣꯏꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯏꯔꯦ ꯍꯥꯏ ꯑꯗꯩ ꯖꯔꯃꯅꯤꯁꯨ ꯄꯥꯏꯔꯦ ꯍꯥꯏ ꯑꯗꯣ ꯈꯪꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯕꯨ 1945ꯇ ꯈꯤꯇꯪ ꯊꯩꯊꯔꯛꯑꯀꯥꯟꯗ ꯔꯁꯤꯌꯥꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯀꯦꯄꯦꯕꯜ ꯑꯣꯏꯈꯠꯂꯦꯕ ꯀꯣ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯀꯦꯄꯦꯕꯜ ꯑꯣꯏꯔꯛꯄꯗꯒꯤꯗꯤ ꯑꯃꯦꯔꯤꯀꯥꯁꯦ ꯍꯦꯟꯅ ꯃꯊꯥ ꯁꯥꯕ ꯍꯧꯔꯛꯑꯦꯕ ꯍꯥꯟꯅꯗꯤ ꯃꯥꯅꯗꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯁꯦ ꯃꯥ ꯈꯛꯇꯅ ꯄꯥꯏꯔꯝꯕꯅꯤ ꯃꯥꯅ ꯂꯣꯏ ꯉꯝꯃꯅꯤ ꯋꯥꯈꯜꯗ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨ ꯑꯦꯁ ꯑꯦꯁ ꯑꯥꯔꯁꯨ ꯄꯥꯏꯈꯠꯂꯛꯑꯕꯅꯤꯅ ꯃꯥꯁꯦ ꯃꯊꯥ ꯍꯦꯟꯅ ꯁꯥꯕ ꯍꯦꯟꯀꯠꯂꯦꯕ ꯑꯗꯨꯅ ꯇꯦꯟꯁꯟꯁꯦ ꯍꯦꯟꯅ ꯍꯦꯟꯀꯠꯂꯛꯄ ꯍꯦꯜꯂꯛꯑꯦꯕ ꯑꯗꯩ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯦ ꯁꯤꯗꯗꯤ ꯃꯣꯏꯕꯥꯅꯤꯁꯦ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯛꯑꯕꯅꯤꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤꯗꯁꯨ ꯑꯃꯨꯛ ꯃꯣꯏꯁꯦ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯄꯥꯈꯠꯄꯗꯣ ꯍꯥꯏꯗꯤ ꯇꯦꯟꯁꯟ ꯍꯦꯟꯅ ꯂꯥꯛꯄꯗꯣ ꯑꯣꯏꯔꯛꯑꯕꯅꯦꯕ ꯑꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯕꯃꯦꯔꯤꯟ ꯊꯥꯗꯣꯔꯛꯇꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯁꯤꯡꯁꯦ ꯃꯥꯏ ꯉꯁꯥꯏꯒꯤ ꯌꯨ ꯑꯦꯁ ꯑꯦꯗꯒꯤꯁꯨ ꯑꯃꯨꯛ ꯔꯁꯤꯌꯥꯗ ꯃꯣꯏꯒꯤ ꯃꯤꯁꯥꯏꯜꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯣꯟꯁꯤꯜꯂꯒ ꯊꯝꯕꯤꯗꯅ ꯑꯗꯒꯤ ꯔꯁꯤꯌꯥꯒꯤꯅꯁꯨ ꯑꯃꯨꯛ ꯑꯃꯦꯔꯤꯀꯥꯗ ꯑꯃꯨꯛ ꯃꯣꯏꯒꯤ ꯃꯤꯁꯥꯏꯜ ꯑꯣꯟꯁꯤꯜꯂꯒ ꯊꯝꯗꯅ ꯌꯥꯝ ꯇꯧꯅꯈꯤꯀꯣ ꯑꯗꯒꯤ ꯀ꯭ꯌꯨꯕꯥꯗꯒ ꯃꯤꯁꯥꯏꯜ ꯃꯌꯥꯝ ꯊꯝꯖꯤꯟꯗꯅ ꯈꯣꯠꯆꯤꯟꯗꯅ ꯃꯌꯥꯝ ꯇꯧꯈ꯭ꯔꯦ ꯁꯤꯗꯩꯗ ꯑꯗꯒꯤ ꯑꯃꯨꯛ ꯑꯗꯨꯕꯨ ꯃꯣꯏꯕꯥꯅꯤꯁꯦ ꯀꯥꯞꯇꯤ ꯀꯥꯞꯅꯗꯦꯀꯣ ꯃꯤꯁꯥꯏꯜꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯔꯤꯛꯁꯇꯣ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔꯒꯤ ꯔꯤꯛꯁꯁꯦ ꯃꯈꯣꯏꯅ ꯂꯧꯕ ꯇꯟꯅꯕꯗꯒꯤꯅꯦ ꯑꯗꯨ ꯀꯥꯞꯅꯈꯤꯗꯦ ꯑꯗꯨꯕꯨ ꯑꯗꯨꯝ ꯊꯝꯅꯈꯤ ꯇꯝ ꯉꯝꯕ ꯅꯠꯇꯦꯀꯣ ꯀꯥꯞꯅꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯝ ꯀꯥꯞꯈꯤꯗꯣꯏ ꯄꯣꯠꯅꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯅꯒ ꯍꯥꯏꯔꯤꯗꯨꯅꯤ ꯌꯦꯡꯉꯣꯗꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯕꯣꯜꯗ ꯃꯥꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐꯨꯠꯕꯣꯜꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯌꯦꯅ ꯑꯗꯒꯤ ꯀꯤꯝ ꯖꯣꯡ ꯎꯟꯁꯨ ꯉꯥꯎꯔꯤ ꯐꯩ ꯍꯥꯏꯔꯛꯏꯗꯨꯅꯤ ꯌꯦꯡꯉꯣ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯇꯜꯁꯦ ꯑꯩꯒꯤ ꯇꯦꯕꯜ ꯃꯈꯥꯗ ꯂꯩꯌꯦꯅ ꯀꯣ ꯇꯝ ꯉꯝꯕ ꯅꯠꯇꯦ ꯑꯗꯒꯤ ꯃꯥꯒꯤ ꯑꯣꯔꯤꯖꯤꯟꯁꯦ ꯀꯃꯥꯏꯅ ꯑꯣꯏꯔꯛꯈꯤꯒꯦ ꯍꯥꯏꯕ ꯑꯃ ꯂꯥꯛꯄꯁꯦ ꯁꯤꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯔꯒ ꯌꯥꯎꯃꯤꯟꯅꯗꯅꯀꯣ ꯑꯦꯂꯥꯏꯟꯁꯀ ꯁꯦꯝꯗꯅ ꯋꯥꯔꯒ ꯇꯧꯃꯤꯟꯅꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯦ ꯀꯃꯥꯏꯅ ꯐꯨꯗꯠꯅꯔꯛꯏꯅꯣꯕꯀꯣ ꯀꯃꯥꯏꯅ ꯐꯨꯗꯠꯅꯔꯛꯏꯅꯣꯕ ꯀꯃꯥꯏꯅ ꯁꯥꯎꯅꯔꯛꯏꯅꯣꯕ ꯃꯣꯏꯕꯥꯅꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯁꯦ ꯀꯣ ꯍꯥꯏꯗꯤ ꯈꯜꯂꯨꯅꯦ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯗꯒ ꯑꯩꯒ ꯔꯁꯤꯌꯥꯅꯁꯨ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯁꯦ ꯌꯦꯛꯅꯕꯅ ꯍꯥꯏꯕꯗꯤ ꯖꯔꯃꯅꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯎ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥꯅꯁꯨ ꯑꯃꯦꯔꯤꯀꯥꯒꯤ ꯃꯤꯁꯪ ꯆꯪꯉꯒ ꯅꯣꯡꯃꯩꯅ ꯀꯥꯞꯇꯣꯏꯅꯦꯕ ꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯑꯦꯂꯥꯏꯟꯁ ꯁꯦꯝꯗꯅ ꯋꯥꯔ ꯆꯪꯃꯤꯟꯅꯈꯤꯕ ꯑꯅꯤꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯗꯅ ꯀꯣꯜ ꯋꯥꯔ ꯑꯃ ꯃꯇꯝ ꯑꯃ ꯂꯥꯛꯈ꯭ꯔꯤꯅꯣ ꯍꯥꯏꯕꯁꯦ ꯁꯤꯗ ꯑꯃꯨꯛ ꯌꯥꯎꯗꯣꯔꯕꯅꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯈꯦꯠꯅꯕ ꯂꯥꯛꯄꯁꯦ ꯀꯣ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯒꯤ ꯈꯦꯠꯅꯕ ꯂꯥꯛꯑꯦ ꯀꯃꯥꯏꯅ ꯂꯥꯛꯑꯦ ꯀꯩꯅꯣꯁꯦ ꯌꯨ ꯑꯦꯁ ꯑꯦ ꯑꯃꯁꯨꯡ ꯌꯨ ꯑꯦꯁ ꯑꯦꯁ ꯑꯥꯔꯁꯦ ꯃꯈꯣꯏꯁꯦ ꯌꯨ ꯑꯦꯁ ꯑꯦꯁꯤꯅ ꯑꯃꯨꯛ ꯀꯦꯄꯤꯇꯦꯂꯤꯁꯀꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞꯅꯦꯕꯀꯣ ꯑꯗꯩ ꯌꯨ ꯑꯦꯁ ꯑꯦꯁ ꯑꯥꯔꯁꯤꯅ ꯑꯃꯨꯛ ꯀꯝꯃꯨꯅꯤꯁꯀꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯞꯅꯦꯕ ꯀꯩꯅꯣ ꯇꯥꯏꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯔꯁꯤꯌꯥꯅ ꯑꯃꯨꯛ ꯀꯩ ꯄꯥꯝꯃꯦ ꯁꯣꯔꯤ ꯍꯦꯛꯇ ꯍꯥꯏꯕ ꯔꯁꯤꯌꯥꯁꯤꯗ ꯌꯨ ꯑꯦꯁ ꯑꯦꯁ ꯑꯥꯔꯁꯦ ꯃꯥꯅ ꯄꯥꯝꯃꯤꯁꯤꯅ ꯉꯁꯥꯏꯒꯤ ꯀꯝꯃꯨꯅꯤꯁꯁꯦ ꯁꯄ꯭ꯔꯤꯠ ꯇꯧꯕ ꯄꯥꯝꯃꯦꯕ ꯀꯣ ꯀꯝꯃꯨꯅꯤꯁꯁꯦ ꯌꯥꯔꯤꯉꯩ ꯁꯟꯗꯣꯛꯄꯁꯤꯅ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯑꯗꯒꯤ ꯑꯃꯨꯛ ꯑꯃꯦꯔꯤꯀꯥꯅ ꯑꯃꯨꯛ ꯀꯩ ꯄꯥꯝꯃꯦ ꯀꯝꯃꯨꯅꯤꯁꯁꯦ ꯌꯥꯔꯤꯉꯩ ꯁꯟꯗꯣꯔꯛꯇꯕꯁꯤꯅꯦꯕ ꯃꯥꯅ ꯑꯃꯨꯛ ꯄꯥꯝꯃꯤꯁꯦ ꯑꯃꯦꯔꯤꯀꯥꯁꯤꯅ ꯀꯩꯇꯥꯏꯀꯣ ꯀꯟꯐ꯭ꯂꯤꯛꯁꯦ ꯃꯥꯅ ꯌꯥꯝꯅ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯅ ꯊꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯃꯅ ꯇꯧꯒꯅꯤ ꯑꯃꯅ ꯇꯧꯒꯅꯣꯅ ꯊꯤꯡꯕ ꯑꯅꯤꯁꯦ ꯐꯨꯗꯠꯅꯔꯛ ꯇꯥꯕꯅꯦꯕ ꯈꯠꯅꯔꯛ ꯇꯥꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯃꯣꯏꯕꯥꯅꯤꯒꯤ ꯇꯦꯟꯁꯟꯁꯦ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯅꯣꯁꯦ ꯌꯨꯔꯣꯞꯁꯦ ꯌꯨꯔꯣꯞꯀꯤ ꯁꯣꯝ ꯅꯥꯀꯟ ꯊꯪꯕ ꯁꯔꯨꯛꯁꯤꯅ ꯏꯁ ꯀꯣ ꯁꯣꯝꯗꯅ ꯋꯦꯁ ꯀꯣ ꯁꯣꯝꯒꯤ ꯁꯔꯨꯛꯁꯦ ꯏꯁ ꯊꯪꯕ ꯁꯔꯨꯛꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯌꯨ ꯑꯦꯁ ꯑꯦꯁ ꯑꯥꯔꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯌꯨꯔꯣꯞꯀꯤ ꯏꯁꯇꯔꯟ ꯊꯪꯕ ꯁꯥꯏꯠ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯁꯁꯦ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔꯦ ꯑꯗꯒꯤ ꯑꯦꯁꯤꯌꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯥ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯀꯣ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯁꯦ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯀꯝꯃꯨꯅꯤꯁ ꯐꯣꯂꯣ ꯇꯧꯋꯦ ꯃꯔꯨꯑꯣꯏꯅ ꯌꯨꯔꯣꯞꯀꯤ ꯀꯥꯡꯕꯨꯁꯦ
ꯁꯤꯗ ꯂꯩꯔꯤꯁꯦ ꯍꯪꯒꯦꯔꯤ, ꯔꯣꯃꯥꯅꯤꯌꯥ, ꯌꯨꯒꯣꯁ꯭ꯂꯥꯚꯤꯌꯥ ꯀꯣ ꯌꯥꯝꯅ ꯄꯤꯛꯄ ꯀꯟꯇ꯭ꯔꯤ ꯉꯥꯛꯇꯅꯦ ꯑꯗꯨꯕꯨ ꯃꯈꯣꯏꯈꯩꯁꯦ ꯀꯝꯃ꯭ꯌꯨꯅꯤꯁꯀꯤ ꯀꯩꯅꯣ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇ ꯂꯩꯔꯦꯕ ꯂꯣꯏꯅꯃꯛ ꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯃꯥꯏꯅ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯀꯦꯜ ꯗꯤꯐ꯭ꯔꯦꯟꯁ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯃꯅ ꯀꯝꯃꯨꯅꯤꯁ ꯁꯟꯗꯣꯛꯄ ꯄꯥꯝꯃꯦ ꯑꯃꯅ ꯄꯥꯝꯗ꯭ꯔꯦ ꯁꯤꯁꯤꯅꯁꯨ ꯕꯦꯔꯤꯌꯔ ꯑꯃ ꯑꯣꯏꯔꯒꯅꯦꯀꯣ ꯕꯦꯔꯤꯌꯔ ꯑꯃ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯑꯃꯅ ꯑꯃꯗ ꯊꯥꯖꯅꯔꯛꯇ꯭ꯔꯦꯕ ꯃꯤꯁꯇ꯭ꯔꯁ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯊꯥꯖꯅꯔꯛꯇ꯭ꯔꯦꯕ ꯑꯁ ꯃꯥꯅ ꯑꯩ ꯑꯦꯒꯦꯟꯁꯇ ꯁꯨꯝ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯃꯥ ꯊꯥꯖꯔꯔꯣꯏ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯒꯤ ꯑꯦꯒꯦꯟꯁꯇ ꯑꯗꯨꯝ ꯇꯧꯕ ꯃꯥꯟꯅꯗꯕꯅꯦꯕꯀꯣ ꯑꯗꯨꯝ ꯊꯥꯖꯔꯔꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯃꯈꯣꯏꯗ ꯄꯣꯛꯄ ꯍꯧꯔꯛꯑꯦꯕ ꯑꯗ ꯑꯦꯛꯖꯥꯝꯄꯜ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯀꯣꯜ ꯋꯥꯔꯒꯤ ꯑꯣꯔꯤꯖꯤꯟꯁꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ ꯀꯥꯏꯅꯒꯀꯣ ꯑꯗ ꯁꯤꯗ ꯄꯤꯔꯤꯕ ꯄꯣꯏꯟ ꯈꯔꯁꯦ ꯁꯤꯗꯒꯤ ꯈꯔꯗꯪ ꯂꯧꯈꯠꯂꯒ ꯈꯨꯝꯕ ꯌꯥꯏ ꯂꯣꯏꯅꯃꯛ ꯈꯨꯝꯕ ꯌꯥꯏ ꯈꯨꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟ ꯈꯔꯗꯪ ꯈꯣꯝꯖꯤꯜꯂꯒꯀꯣ ꯑꯗꯒꯤ ꯁꯦꯀꯦꯟꯗ ꯇ꯭ꯔꯨꯃꯦꯟ ꯗꯣꯛꯇ꯭ꯔꯤꯟ ꯍꯥꯏꯁꯦ ꯇ꯭ꯔꯨꯃꯦꯟꯒꯤ ꯗꯣꯛꯇ꯭ꯔꯥꯏꯟꯁꯦ ꯌꯥꯝꯅ ꯌꯨ ꯑꯦꯁ ꯑꯥꯔꯗ ꯌꯥꯝꯅ ꯏꯝꯄꯦꯛ ꯑꯃ ꯄꯤꯕ ꯗꯣꯛꯇ꯭ꯔꯥꯏꯟꯅꯦ ꯃꯥꯁꯤꯀꯣ 1949ꯗ ꯀꯣ ꯃꯥ 1949ꯗꯅꯦ ꯇ꯭ꯔꯨꯃꯦꯟ ꯗꯣꯛꯇ꯭ꯔꯥꯏꯟꯁꯦ ꯁꯤ ꯇꯧꯈꯤꯕꯁꯦꯀꯣ 1949ꯗ ꯈꯪꯖꯤꯜꯂꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯏꯁ ꯊꯪꯕ ꯌꯨꯔꯣꯞꯁꯤꯅ ꯀꯝꯃꯨꯅꯤꯁ ꯆꯠꯈ꯭ꯔꯕꯅꯦꯕ ꯀꯣ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯥꯏꯠꯁꯤꯡꯁꯦ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨ ꯑꯦꯁ ꯑꯦꯁꯦ ꯁꯤꯁꯤꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯅꯦꯕ ꯁꯤꯗ ꯃꯥꯅ ꯍꯥꯏꯌꯦꯕ ꯁꯤꯗ ꯃꯥꯅ ꯍꯧꯗꯣꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯧꯗꯣꯛꯑꯦꯕ ꯁꯤꯗꯀꯣ ꯀꯟꯇꯦꯟꯃꯦꯟ ꯑꯣꯐ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯑꯅ ꯑꯃ ꯁꯤꯗ ꯃꯥꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯍꯧꯗꯣꯛꯑꯦꯕ ꯍꯧꯖꯤꯛ ꯀꯣꯚꯤꯗ 19ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯇꯥꯔꯝꯒꯅꯤ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟ ꯀꯥꯏꯅꯒꯀꯣ ꯀꯟꯇꯦꯟꯃꯦꯟ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯖꯒꯥꯗꯨꯗ ꯑꯗꯨꯝ ꯊꯝꯖꯤꯜꯂ ꯊꯝꯕ ꯍꯥꯏꯕꯅꯦꯕ ꯑꯇꯣꯞꯄꯗꯤ ꯍꯦꯟꯇꯣꯛꯍꯟꯗꯕ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯀꯟꯇꯦꯟꯃꯦꯟ ꯍꯥꯏꯕ ꯋꯥꯔꯗꯁꯤꯗ ꯑꯗꯨꯝ ꯈꯪꯉꯦ ꯀꯩ ꯈꯪꯉꯦ ꯀꯟꯇꯦꯟꯃꯦꯟ ꯑꯣꯐ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯑꯅꯀꯣ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯁꯦ ꯀꯟꯇꯦꯟ ꯇꯧꯔ ꯊꯝꯈꯤꯕꯅꯦꯕ ꯖꯒꯥ ꯈꯔꯗꯒꯤ ꯑꯇꯣꯞꯄꯗ ꯍꯦꯟꯗꯣꯛꯍꯜꯂꯛꯀꯅꯣꯅ ꯍꯥꯏꯔꯒꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯌꯨꯔꯣꯞꯀꯤ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯁꯤꯡꯁꯦ ꯁꯤꯗꯩꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯅ ꯑꯃꯦꯔꯤꯀꯥꯅꯒ ꯀꯩꯅꯣ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯍꯥꯏꯕꯗꯤ ꯀꯝꯃꯨꯅꯤꯁꯀ ꯁꯨꯡꯁꯝ ꯁꯝꯅꯍꯟꯗꯕꯅꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯔꯃꯅꯤꯗ ꯀꯣ ꯖꯔꯃꯟꯗ ꯗ ꯒ꯭ꯔꯦꯠ ꯕꯔꯂꯤꯟ ꯋꯥꯜ ꯀꯥꯏꯅ ꯂꯩꯕꯗꯣ ꯕꯔꯂꯤꯟꯁꯤꯅ ꯋꯦꯁ ꯖꯔꯃꯟ ꯏꯁ ꯖꯔꯃꯟ ꯀꯥꯏꯅ ꯈꯥꯏꯗꯣꯛꯑꯝꯃꯤꯅꯦꯕ ꯏꯁ ꯖꯔꯃꯟꯗꯅ ꯑꯃꯨꯛ ꯁꯣꯁꯤꯌꯦꯂꯤꯁ ꯆꯠꯄ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ ꯀꯝꯃꯨꯅꯤꯁ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯂꯥꯏꯔꯤꯛ ꯈꯔꯗꯤ ꯆꯥꯎꯈꯠꯇꯦꯅ ꯍꯥꯏꯀꯣ ꯑꯗꯣ ꯋꯦꯁ ꯖꯔꯃꯟꯁꯤꯅ ꯑꯃꯨꯛ ꯀꯦꯄꯤꯇꯦꯂꯤꯁꯅꯦꯕ ꯑꯗꯣ ꯊꯨꯒꯥꯏꯈ꯭ꯔꯦ ꯀꯣꯜ ꯋꯥꯔ ꯑꯣꯏꯔꯛꯄꯗ ꯑꯗꯨꯝ ꯁꯤ ꯑꯗꯨꯝ ꯀꯥꯏꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯗꯒꯤ ꯁꯤ ꯀꯨꯜꯄꯤꯟ ꯑꯃ ꯍꯥꯏꯔꯝꯃꯦꯕꯀꯣ ꯌꯨ ꯑꯦꯁ ꯑꯦꯁꯤꯅꯅꯦ ꯌꯨ ꯑꯦꯁ ꯑꯦꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯨ ꯑꯦꯁ ꯑꯦꯁꯤꯅ ꯑꯦꯅꯤ ꯀꯟꯇ꯭ꯔꯤꯁꯦ ꯃꯥ ꯂꯣꯏꯅꯃꯛ ꯃꯇꯦꯡ ꯄꯥꯡꯅꯦꯅ ꯉꯥꯏꯔꯒ ꯂꯩꯁꯤꯅꯦꯕ ꯀꯔꯝꯕ ꯀꯟꯇ꯭ꯔꯤ ꯀꯝꯃꯨꯅꯤꯁꯀꯤ ꯊ꯭ꯔꯦꯇꯟ ꯂꯩꯕ ꯀꯟꯇ꯭ꯔꯤꯁꯤꯡꯁꯦ ꯌꯨ ꯑꯦꯁ ꯑꯦꯅ ꯃꯇꯦꯡ ꯂꯣꯏꯅꯃꯛ ꯄꯥꯡꯒꯅꯤꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯕꯅꯦꯕ ꯀꯣ ꯑꯗꯨ ꯇꯥꯛꯄꯗꯤ ꯌꯨ ꯑꯦꯁ ꯑꯦꯁꯦ ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯁꯥꯊꯤꯒꯦꯁꯦ ꯌꯦꯡꯉꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯗ ꯃꯥꯁꯨ ꯃꯥꯡ ꯇꯥꯛꯑꯕꯅꯤꯀꯣ ꯑꯗꯨ ꯋꯥꯔꯗ ꯃꯥꯡ ꯇꯥꯛꯑꯒꯁꯨ ꯃꯥꯒꯤ ꯁ꯭ꯇꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯨꯛꯈꯥꯏꯔꯒ ꯂꯩꯈꯥꯏꯕꯒꯤ ꯁ꯭ꯇꯦꯟꯁꯦ ꯃꯥꯒꯤ ꯕꯣꯜ ꯁ꯭ꯇꯦꯠꯃꯦꯟ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯕꯣꯜ ꯁ꯭ꯇꯦꯟ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯂꯩꯔꯤꯕꯁꯦ ꯁꯤ ꯂꯩꯔꯦ ꯑꯗ ꯇ꯭ꯔꯨꯃꯦꯟꯅ ꯁꯨꯝ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯥꯏ ꯕꯤꯂꯤꯞ ꯗꯦꯠ it must be the policy of United States to support free people who are resisting attempt subjugation by the armed minorities or by outside pressure. Outside pressure ꯅꯠꯇ꯭ꯔꯒꯅ armed minorities ꯃꯌꯥꯝꯅ ꯄꯤꯔꯛꯄ ꯄ꯭ꯔꯦꯁꯔꯁꯤꯡꯁꯦ ꯊꯦꯡꯅꯕ ꯍꯥꯏꯕꯁꯦ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯄꯔꯁꯟꯒꯤꯗꯃꯛꯇ ꯍꯥꯏꯔꯒ ꯃꯥꯅꯁꯨ ꯐꯣꯡꯗꯣꯛꯑꯝꯕꯁꯨ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯦꯛꯖꯥꯝꯗ ꯍꯌꯦꯡ ꯀꯣꯁ ꯑꯣꯐ ꯑꯣꯔꯤꯖꯤꯟꯁꯦ ꯀꯣꯜ ꯋꯥꯔꯒꯤ ꯑꯣꯔꯤꯖꯤꯟꯁꯦ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯗꯣꯏꯁꯦ ꯑꯦꯛꯖꯥꯝꯒꯤꯗ ꯁꯨꯝ ꯍꯥꯏꯔꯛꯀꯦꯀꯣ ꯔꯤꯚꯤꯖꯟ ꯅꯠꯇ ꯇꯥꯔꯒꯁꯨ ꯀꯣꯜ ꯋꯥꯔ ꯍꯥꯏꯕꯁꯦ ꯀꯩꯅꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯟꯅ ꯄꯜꯂꯝꯃꯣꯕ ꯀꯣ ꯍꯥꯏꯕꯗꯤ ꯀꯣꯜ ꯋꯥꯔꯒꯤ ꯃꯇꯥꯡꯗ ꯍꯪꯉꯛꯏꯕꯅꯤꯅ ꯀꯣꯜ ꯋꯥꯔꯁꯦ ꯀꯩꯅꯣ ꯍꯥꯏꯕꯒꯤ ꯁ꯭ꯀꯦꯠꯁ ꯃꯆꯥ ꯑꯃ ꯀꯕꯛ ꯏꯟꯇ꯭ꯔꯣꯗꯛꯁꯟꯒꯤ ꯇꯥꯏꯞꯇ ꯏꯊꯣꯛꯑꯝꯃꯣ ꯑꯗꯒꯤ ꯕꯣꯗꯤ ꯂꯥꯛꯄ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯤ ꯂꯥꯛꯄꯁꯦ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯃꯣꯏꯕꯥꯅꯤꯅ ꯌꯥꯝ ꯄꯨꯜꯂꯝꯕ ꯑꯗꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯀꯦꯜ ꯗꯤꯐ꯭ꯔꯦꯟꯁ ꯂꯥꯛꯄ ꯑꯗꯒꯤ ꯑꯃꯦꯔꯤꯀꯥ ꯄ꯭ꯔesiꯗꯦꯟꯒꯤ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯁꯤꯗꯣ ꯑꯗꯨꯅꯁꯨ ꯑꯣꯏꯔꯛꯄ ꯈꯣꯠꯂꯛꯄ ꯇꯦꯟꯁꯟꯁꯦ ꯁꯨꯝ ꯍꯦꯟꯒꯠꯅꯔꯛꯄꯗꯣ ꯑꯗꯨ ꯃꯌꯥꯝꯁꯨ ꯂꯣꯏ ꯏꯁꯟꯕ ꯌꯥꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯀꯟꯀ꯭ꯂꯨꯖꯟꯗ ꯀꯣ ꯀꯟꯀ꯭ꯂꯨꯖꯟꯁꯦ ꯄꯤꯔꯝꯕꯅ ꯌꯥꯝ ꯐꯖꯕꯅꯦ ꯀꯟꯀ꯭ꯂꯨꯖꯟꯗ ꯄꯤꯌꯣ ꯃꯆꯥ ꯑꯃ ꯄꯤꯁꯟꯈ꯭ꯔꯣ ꯍꯥꯏꯕꯗꯤ ꯀꯩ ꯀꯣꯜ ꯋꯥꯔ ꯂꯥꯛꯄꯁꯤꯅ ꯀꯃꯥꯏꯅ ꯐꯍꯜꯂꯣ ꯋꯥꯔꯜꯒꯤ ꯄꯣꯂꯤꯇꯤꯛꯁꯇ ꯀꯃꯥꯏꯅ ꯆꯦꯟꯖ ꯂꯥꯛꯍꯟꯕ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯝꯃꯒꯗꯤ ꯍꯦꯟꯅ ꯐꯒꯅꯤꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤ ꯅꯁꯥꯒꯤ ꯑꯣꯏꯕ ꯚ꯭ꯌꯨ ꯑꯃ ꯄꯣꯖꯤꯇꯤভ ꯚ꯭ꯌꯨ ꯑꯃ ꯊꯝꯃꯝꯃꯣ ꯁꯤꯗ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯂꯥꯛꯇꯣꯏꯁꯦ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯦꯁꯇꯔꯟ ꯀꯥꯡꯕꯨꯁꯤꯡꯁꯦ ꯋꯦꯁꯇꯔꯟ ꯌꯨꯔꯣꯞꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯒ ꯌꯨ ꯑꯦꯁ ꯑꯦꯒ ꯍꯥꯏꯇꯥꯔꯦ ꯌꯨ ꯑꯦꯁ ꯑꯦ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯌꯨꯔꯣꯞꯁꯤꯡꯁꯤꯒ ꯃꯈꯣꯏꯁꯦ ꯑꯦꯂꯥꯏꯟꯁ ꯑꯃ ꯁꯦꯝꯃꯒ ꯂꯩꯔꯦ ꯅꯦꯇꯣꯅꯀꯣ ꯅꯣꯔꯠ ꯑꯦꯠꯂꯥꯟꯇꯤꯛ ꯇ꯭ꯔꯦꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯥꯏꯅ ꯁꯦꯝꯃꯒ ꯂꯩꯔꯦ ꯁꯤꯗꯁꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯌꯥꯝ ꯁꯦꯝꯃꯦ ꯍꯥꯏꯕꯗꯤ 1963ꯗꯒ ꯑꯩꯈꯣꯏꯒꯤ ꯔꯁꯤꯌꯥꯒ ꯁꯣꯏꯅꯤ ꯌꯨ ꯑꯦꯁ ꯑꯦꯁ ꯑꯥꯔ ꯑꯃꯁꯨꯡ
USAꯒꯤ ꯑꯅꯤꯒꯤ ꯃꯔꯛꯇꯒ ꯁꯥꯏꯟ ꯇꯧꯅꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯇ꯭ꯔꯦꯇꯤ ꯕꯦꯟ ꯇꯧꯅꯕꯒꯤꯀꯣ ꯍꯥꯏꯕꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯦ ꯇꯦꯁ ꯇꯧꯕꯁꯦ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯇꯧꯕ ꯌꯥꯔꯣꯏ ꯁꯔꯐꯦꯁꯇ ꯇꯧꯕ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯑꯥꯔꯝ ꯃꯊꯛꯇ ꯇꯧꯕ ꯌꯥꯔꯣꯏ ꯀꯥꯏꯅꯒ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯁꯥꯏꯟ ꯇꯧꯅꯩ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯥꯡꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯃꯤꯁꯥꯏꯜꯁꯦ ꯀꯪꯐꯥꯟꯗꯩ ꯀꯥꯞꯄ ꯃꯤꯁꯥꯏꯜꯁꯦ ꯌꯥꯝ ꯁꯥꯡꯅ ꯀꯥꯞꯄ ꯌꯥꯗꯕꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯁꯥꯏꯟ ꯇꯧꯅꯩꯌꯦꯕꯀꯣ ꯁꯤꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯂꯥꯛꯑꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯁꯤꯐꯥꯎꯇꯪꯅꯦ ꯑꯗꯨꯒ ꯗꯥꯎꯠ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯦꯇꯔꯤꯌꯦꯜꯁꯁꯤꯗꯤ ꯑꯩꯈꯣꯏ ꯀꯣꯆꯤꯡꯗ ꯑꯣꯏꯅ ꯄꯤꯒꯅꯤꯀꯣ ꯃꯦꯇꯔꯤꯌꯦꯜꯁ ꯄꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯀꯣꯆꯤꯡꯒꯤꯗ ꯍꯌꯦꯡ ꯑꯗꯨꯝ ꯄꯤꯒꯅꯤ ꯑꯗꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯦꯇꯔꯤꯌꯦꯜꯁ PDF ꯐꯥꯏꯜ ꯑꯣꯏꯅ ꯄꯤꯕꯒꯤ ꯁꯤꯗꯗꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯇ꯭ꯔꯦ ꯊꯦꯡꯛ ꯌꯨ